Manipur leingak ke Home Department na Imphal-dagi mau amade Imphal-dagi Churchandpur phao-ba chathok chatshin da security ge akhanaba thabak laukatle amade chathok chatshin yaragani haibu wafam phongdorakpa ase angakpa phao-i haina Manipur Youth League MAYOL ki Convenor Asem Prince na phongdorakli wafam ase apunbagi pangal sagatna bagi pandamda Manipur Youth League MAYOL na sinduna thasi ki kundagi khongsan ba hokiba aikhoi ge anoba Langon ke paujel puba lamsang khongchat ke nasi mari ni chanban numit ke saruk amoina oinam lo college ke moirang phao chat naba oinam maira paibina lam thabaga mari linena TOMTV da phongdoki bane mak namakha taraduna hai hauzik oiriba fiba masada Manipur leingak na ngayak ki oiba warep lobana miyam na leingak ta thasaba walakle tung koina chanaba yaba warep lobiyu haike National Highway da micham miyam chathok chasin touba yari haiba sida thoklakpa tekcha khudingmak Manipur leingak na laugadawribra haibase achauba wahang ama oiri hainaso makna makha take nasigi khongchara duda kainau apunba maira paibi lupnaso kainau thongkhong imoinu kaithelda khongchaloi singda acha thak mateng pangduna sagotke khongchara sing asigi oina namboldagi moirang phauba chatkane namboldagi lamtharaba matong oinam Bishnupur Taubol Khoizuman Kwak-sifai nachawamadi posangbam phawduna chatlaga nengthaukhongda miyam gi oiba mifam ama pangthokane tungda moirang college ta miyam gi mifam ama pangthoktuna mifam aduda khongchaloi sing ahing yarekani hari अखोई की नेशनल हाईवे सिंह संग यारगनी हांग यारगनी हाइबसी अखोई दरी अंगकपम हौजै नहा मोइना होजिक लेरिबा फिल्म असिदा ngang की ओइबा सरकार की अदुगुमलबा वाफम सिंह अदु डिसीजन सिंह अदु अखोइना क्याम याम थाजगदगे मसी मियामना मदुगी रेस्पॉन्स करी लेरकदगे हाइबसी हाइरिबा लेंगाकसिनसु खंधानिंगे हाइरिबा नेशनल हाईवे सिंह असि हांगदोकबा तारगसु अखोइगी चथोक चसिनदा प्रॉब्लम अदुमक थोखिगनी मधुगी दायित्व सरकारना लौब ngamलगद्रा हाइबसे मसी अखोइगी साइटि थमजगे।